Puwariga Shagonnaduna Laklaba Kakching Irum Turel Demarcation Toubaga Loinana Shengdokpa Houkhre Khongthang asi JNJVO All Kakching Clubs Coordinating Committee Kakching Bazar Business Welfare Association Kakching Apunba Nupilop All Irengban Football Association All Kha Kangle Students Union amadi tongan balup kayana punna khutsamnaraga paikhatpani Turel Demarcation Toubaga Shengdokpa aduga mari leinana JNGVO के President KSH Chatradharina Khudek Pituna Thadurakpa Cherol Amanahai Irum Turel Ase Kakching Irum Lamdong Deke Hauraga Irengban Hawairo Amade Mairembam Yauna Chenba Puwariga Shagonnaduna Turel Ne Turel Ase Ipa Ipu Haktagi Utho Irum Ningthauge Umanglai Masaikonda Lebene CS Dang number 321 sit number 1 of Kakching Wairida Irum Turel Asigi Pak Chauba Masak adu ningthina palle ipa ipu haktagi thajanabagi matung ina Turel asi lanthok lansin tawbada yaifa mangol niduna angamba taret senja katnari Turel asina maike yasongi ithai lokhong amade khulakta ising pibada natana ayamba matamda ichel leiba isingi source ama oiribani Laibak thibadi Turel asigi nakya tatariba singna lam khopchin narakpadagi Turel asi apikpa khong amaga pangkhak oiduna leire masina maram oiraga Turel ase mutkhragadra haibagi chingnaba fawba leirakle Miyamna hiram kayada changba ising piriba kilometer ani makhairom sangba Turel ase saruk kharadi ipak irang oina kumja ingasangama chamapan humfutara mangada Kakching Irum Multipurpose Cooperative Society Limited na ningthina semjilaba matung ngak senduna thamle adumoinamal Turel asigi lemhoriba saruk sing ase rejuvenate tawnaba amade Turel asigi chap chaba masak adu kaidanabagi pandamda Kakching da leiriba tongan ba seso kayana pulaga Turel ase sengdokpagi thabak ase paikhatpani Khongthang asida mari leinaba khudingmak nasu mateng pangbiyu haina cherol asina makhadana apel tawrakle